Kwamana Puthok Pusin Touba Athingba Thamle Haina Apunba Nupi Lup ANUL BISHNUPUR District KWAKTA Branch ki Secretary RAJIYA na ANUL KWAKTA Branch na SHINDUNA ngasi KWAKTA da PANGTHOKPA PAOGI MEEPHAN AMADA PHONGDORAKLI Mahangna makata na MEEPHAN adudha haikibada Churchandpur Dagi Makhal Amatagi Kwamana Puthok Pusin Touba Athingba Thamle asida karigumba Athingba asigi mayokta kanagumana thabak tawraklabadi maduda tholokpa afafatagi daita khudimak masa masana pujagadabani haiki Panbe ay chakli bachai asigi haukiba July gi tang kuntraga mathoidagi hauduna KWAKTA da leiriba KWAKTA gi CSO sing amadi imalup singna Lamka Pan Society gi mathakta Makhal Amatagi Kwamana Puthok Pusin Touba yaroi haiduna Athingba Thamle ngai chairakta ngarang Churchandpur Dagi German Road haina khangnariba aronba lambi asida Kwamana purakpagi pau phongbadagi ANUL BISHNUPUR District KWAKTA Branch na phaba ngamkibani hairi